ꯑꯗꯨꯏꯗꯣ ꯑꯩꯅꯁꯨ ꯄꯨꯕꯅꯤ ꯂꯦꯟꯁꯀ ꯃꯥꯟꯗ꯭ꯔꯣ ꯃꯣꯏꯅ ꯉꯝ ꯌꯥꯕ꯭ꯔꯣ ꯊꯔꯣꯏ ꯆꯨꯞꯄꯗ ꯍꯥꯔꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈ꯭ꯔꯦ ꯅꯤꯡꯒꯥꯏꯕꯅꯤꯅ ꯅꯤꯡꯒꯥꯏꯅꯕ ꯁꯥꯔꯦ ꯁꯥꯔꯦ ꯁꯛ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯊꯔꯣꯏ ꯆꯨꯞꯄꯗ ꯂꯣꯏ ꯊꯣꯛꯂꯛꯑꯦ Hi guys, welcome back to our channel. ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯅꯤ ꯆꯥꯔꯤꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯔꯣꯏꯅꯦ ꯁꯂꯥꯛꯅꯦ ꯂꯩꯔꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯅꯤꯡꯉꯦꯕ ꯃꯥꯅ ꯁꯨꯝ ꯊꯝꯕꯗ ꯍꯧꯔꯁꯦ ꯁꯂꯥꯛ ꯆꯥꯒꯦ ꯑꯩꯗꯤ ꯆꯥꯒ ꯊꯔꯣꯏ ꯏꯟꯕꯗꯤ ꯀꯥꯎꯔꯦ ꯆꯨꯞꯄꯗꯤ ꯌꯥꯔꯣꯏ ꯍꯥꯎꯋꯦ ꯊꯔꯣꯏꯁꯤꯅ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯅꯦ ꯆꯥꯕꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯣꯡꯕꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯊꯣꯛꯇꯤꯌꯦ ꯍꯩꯇꯕꯒꯤ ꯑꯩꯈꯣꯏꯗꯣ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯆꯥꯗꯦꯕꯀꯣ ꯊꯔꯣꯏꯗꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥ ꯆꯥꯗꯕ ꯑꯗꯨꯅ ꯊꯣꯡꯕꯤꯅꯕ ꯂꯩꯇꯕ ꯌꯦꯇꯨꯝꯒ ꯇꯧꯔꯒ ꯍꯨꯠꯅꯤꯡꯉꯦ ꯁꯣꯏꯕꯨꯝꯅꯤꯅ ꯑꯩꯈꯣꯏꯗꯣ ꯅꯍꯥꯟꯈꯩ ꯃꯥꯅ ꯑꯥꯗ ꯂꯩꯕ ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯉꯁꯤ ꯇꯧꯔꯦꯅꯦ ꯊꯔꯣꯏꯁꯦ ꯃꯍꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯃ ꯑꯀꯥꯏꯒꯟꯕꯗꯣ ꯑꯣꯏꯕꯒꯤꯀꯣ ꯍꯣꯏ ꯌꯥꯎꯋꯦ ꯐꯨꯜꯂꯦ ꯑꯩꯁꯨ ꯃꯌꯥꯝ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯔꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯀꯟꯕꯗ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯈꯩ ꯂꯥꯟꯁꯨ ꯀꯨꯏꯅ ꯂꯩꯔꯦꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄꯗꯣ ꯑꯗꯨꯝ ꯂꯥꯟ ꯈꯔ ꯅꯦꯟꯊꯔꯀꯥꯟꯗ ꯊꯥꯒꯠꯈꯤ ꯃꯥꯜꯂꯦꯀꯣ ꯂꯥꯟ ꯀꯜꯂꯤꯀꯥꯟꯗꯨꯗꯗꯤ ꯊꯥꯒꯠꯄꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯒꯤ ꯊꯥꯒꯠꯇꯦꯕ ꯂꯥꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯕꯩ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯃꯅꯤꯄꯨꯔꯒꯤꯗ ꯐꯥꯜꯂꯦ ꯑꯩꯈꯣꯏꯅ ꯊꯔꯣꯏꯒꯤ ꯊꯥꯒꯠꯈꯤꯕꯗꯣ May 3ꯗ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗ 2023ꯗ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯟꯗꯣ ꯈꯪꯍꯧꯗꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯒꯠꯂꯣꯏꯕꯒ ꯆꯥꯛꯂꯥꯎꯅ ꯂꯥꯛꯁꯟꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯉꯁꯤ ꯑꯃꯨꯛꯀ ꯑꯗꯥꯏꯗ ꯍꯜꯂꯦ ꯃꯃꯥꯡꯒꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯗꯨꯒ ꯇꯧꯕꯅꯦꯕ ꯉꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯕ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯌꯦꯇꯨꯝ ꯑꯃꯒ ꯄꯥꯏꯔ ꯇꯧꯔꯗꯤ ꯊꯨꯗꯧꯅꯦ ꯑꯩ ꯈꯪꯒꯗꯕ ꯌꯦꯇꯨꯝꯅ ꯀꯣꯠꯄꯒ ꯆꯨꯞꯄꯒꯤ ꯃꯍꯥꯎꯗꯤ ꯈꯦꯠꯅꯩ ꯈꯦꯠꯅꯕ ꯆꯨꯞꯄꯁꯤꯅ ꯕꯤꯠ ꯑꯃ ꯂꯩ ꯑꯩꯒꯤ ꯖꯒꯥꯗ ꯇꯦꯡꯁꯤꯜꯂꯦ ꯃꯊꯪ ꯀꯩ ꯑꯃꯨꯛ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯣ ꯑꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ
ꯍꯧꯖꯤꯛꯇꯣ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯃꯃꯥꯡꯒꯤ ꯀꯃꯦꯟꯇ ꯁꯤꯡꯖꯨ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯁꯤꯡꯖꯨꯗꯣ ꯆꯥꯁꯤꯜꯂꯛꯑꯒ ꯃꯐꯝ ꯈꯪꯗꯗ꯭ꯔꯅ ꯋꯦꯗꯔꯈꯔ ꯐꯖꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯆꯥꯔꯒꯦ. ꯆꯥꯏꯗ. ꯌꯥꯗ. ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯩ ꯁꯔꯨꯛ ꯇꯥꯔꯦ. ꯍꯧꯕꯗꯤ ꯑꯩꯈꯣꯏ ꯆꯦꯕꯨꯗꯤ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ. ꯁꯣꯏꯕꯨꯝꯁꯦ ꯍꯥꯎꯋꯦ. ꯀꯩꯅꯣ ꯑꯩꯗꯤ ꯆꯨꯞꯄ ꯌꯥꯗꯕꯩꯗꯣ ꯊꯦꯡꯅꯩ. ꯑꯗꯨꯏꯗꯤ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯔꯝꯃꯗꯤ ꯍꯥꯏꯕ. ꯅꯨꯡꯁꯤꯌꯥꯗ. ꯑꯩꯗꯤ ꯈꯔ ꯍꯦꯟ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯔꯣꯏꯗꯤ ꯄꯥꯝꯗꯕ ꯑꯌꯥꯝꯕꯅ ꯃꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯗ. ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ. ꯈꯔ ꯈꯔꯗꯤ ꯌꯥꯕ ꯍꯧꯔꯛꯑꯦ. ꯆꯨꯞꯄꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯀꯣ ꯑꯗꯣ ꯌꯦꯇꯨꯝꯅ ꯀꯣꯠꯄꯩ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯀꯣꯠꯄ ꯃꯤꯅ ꯈꯇꯪ ꯈꯪꯉꯝꯅꯤ ꯑꯗꯣ. ꯑꯗꯣ ꯌꯦꯇꯨꯝꯅ ꯀꯣꯠꯂꯗꯤ ꯃꯍꯥꯎ ꯂꯧꯕ ꯐꯪꯗꯦ. ꯃꯍꯤꯒ ꯌꯥꯎꯔꯒ ꯇꯣꯔ ꯇꯣꯔ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯐꯪꯗꯕꯀꯣ. ꯑꯩ ꯁꯨꯃꯥꯏꯅ ꯆꯨꯞꯄꯒꯤ ꯕꯤꯠ ꯑꯃ ꯂꯩꯔꯤꯑꯕ. ꯑꯩꯉꯣꯟꯗꯁꯨ ꯂꯩꯕ. ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯕꯗꯤ ꯑꯣꯏꯗꯦꯀꯣ. ꯑꯗꯣ ꯆꯞ ꯆꯥꯏ. ꯃꯤꯉꯣꯟꯗꯕꯨꯗꯤ ꯈꯔ ꯋꯥꯠꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛ ꯆꯥꯗꯕꯅꯤꯅ ꯆꯞ ꯆꯥꯏ. ꯑꯩꯗꯤ ꯎꯇꯤ ꯐꯖꯅ ꯇꯧꯔ ꯑꯝꯇꯗꯤ ꯆꯥꯅꯤꯡꯉꯦ. ꯃꯊꯪꯗ ꯀꯩꯗꯧꯔꯣ ꯍꯥꯏꯅꯣ ꯑꯗꯣ ꯍꯥꯏꯔꯝꯃꯨꯀꯣ ꯀꯥꯎꯅꯤ. ꯆꯥꯕ ꯌꯥꯕ ꯄꯣꯠ ꯍꯥꯏꯔꯣ. ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯇꯥꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ. ꯇꯝꯗꯕ ꯁꯥꯒꯠꯂꯛꯑꯒ ꯀꯩꯅꯣ ꯇꯧꯋꯦ. ꯑꯃ ꯃꯣꯔꯣꯛ ꯁꯥꯕꯩꯗꯤ ꯅꯠꯇꯕ ꯁꯨꯝ ꯆꯨꯞꯄꯒꯤ. ꯊꯔꯣꯏ ꯆꯨꯞꯄꯒ ꯁꯣꯛ ꯊꯣꯛꯂꯛꯄ ꯁꯛꯇꯣ ꯑꯁꯦꯡꯕ. ꯋꯥꯔꯦ ꯍꯦꯟꯖꯜꯂꯒ ꯁꯛ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯊꯔꯣꯏ ꯆꯨꯞꯄꯗ ꯁꯣꯛ ꯂꯣꯏ ꯊꯣꯛꯂꯛꯄ. ꯊꯣꯛꯂꯛꯑꯦ. ꯀꯛꯄꯗꯤ ꯑꯩꯅ ꯀꯛꯄꯒꯤ ꯅꯩꯔꯤꯁꯤꯗꯤ ꯃꯃꯥꯡ ꯑꯣꯏꯔꯦ. ꯄꯦꯟꯖꯔꯦ. ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ. ꯁꯥꯏ ꯁꯥꯏ. ꯁꯣꯏꯕꯨꯝ ꯌꯥꯎꯗꯦ. ꯑꯩꯅ ꯁꯤꯜꯂꯒꯦ. ꯁꯤ ꯊꯔꯣꯏꯁꯦ ꯀꯥꯏ ꯍꯥꯟꯅ ꯈꯣꯠꯊꯔꯝ ꯂꯣꯏꯔꯦ. ꯁꯤꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ. ꯃꯥꯒꯤ ꯃꯃꯥꯡꯒꯤꯗꯣ ꯍꯦꯛꯇ ꯌꯥꯎꯕ. ꯍꯥꯎꯕꯗꯤ ꯐꯖꯅ.
ꯑꯩꯈꯣꯏꯁꯦ ꯊꯔꯣꯏꯒ ꯎꯇꯤꯒ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩ ꯎꯇꯤ ꯊꯣꯡꯕ ꯆꯥꯈ꯭ꯔꯕ? ꯊꯔꯣꯏꯁꯦ ꯀꯩ ꯃꯃꯤꯡ ꯍꯥꯏꯒꯦ? ꯑꯗꯨꯅꯤ ꯅꯤꯡꯒꯥꯏꯕꯤ ꯍꯥꯏ ꯅꯤꯡꯒꯥꯏꯕꯤ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯕꯥꯗ ꯁꯨꯝ ꯅꯤꯡꯒꯥꯏꯕꯤ ꯊꯔꯣꯏꯅꯤ ꯍꯥꯏꯕ ꯅꯤꯡꯒꯥꯏꯕꯤ ꯃꯃꯤꯡ ꯑꯩꯗꯣ ꯃꯃꯤꯡ ꯌꯥꯝ ꯆꯥꯟꯅꯕ ꯊꯔꯣꯏꯗꯣ ꯑꯣꯏꯔꯁꯦ ꯊꯨꯒꯥꯏꯔꯣ? ꯅꯤꯡꯒꯥꯏꯕꯤꯅꯤꯅ ꯅꯤꯡꯒꯥꯏꯅꯕ ꯊꯔꯣꯏ ꯅꯤꯡꯒꯥꯏꯕꯤꯕ ꯆꯥꯏ ꯀꯩꯅꯣ ꯑꯩ ꯉꯁꯤ ꯗꯥꯎꯁꯤꯕꯣ? ꯊꯔꯣꯏꯗ ꯃꯃꯥꯏ ꯌꯥꯎꯕ ꯌꯥꯎꯋꯦ ꯃꯃꯥꯏ ꯌꯦꯟ ꯁꯥꯕ ꯂꯩꯔꯁꯤꯅ ꯕ꯭ꯔꯥꯎꯟ ꯀꯂꯔꯒ ꯑꯣꯏꯔꯒ ꯅꯉꯣꯟꯗ ꯊꯔꯣꯏ ꯃꯃꯥꯏ ꯌꯥꯎꯗꯕ? ꯌꯥꯎꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯆꯨꯞꯄꯅ ꯑꯗꯨꯝ ꯈꯨꯠꯅ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦ ꯅꯤꯡꯒꯥꯏꯕꯤꯅꯤꯅ ꯉꯁꯥꯏ ꯑꯩꯅ ꯀꯩ ꯈꯣꯞꯇ ꯂꯥꯛꯒꯦ ꯑꯃꯨꯛ ꯊꯔꯣꯏ ꯆꯨꯞꯄꯗ ꯍꯥꯔꯦ ꯑꯗꯨꯝ ꯃꯤꯁꯨ ꯍꯥꯟꯅꯔꯝꯃꯤꯅꯤ ꯀꯩꯅꯣ ꯊꯔꯣꯏ ꯆꯨꯞꯄꯗ ꯆꯤꯡꯈꯠꯄ ꯌꯥꯝ ꯊꯤꯅ ꯍꯥꯏ ꯊꯔꯣꯏ ꯆꯨꯞꯄꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈ꯭ꯔꯦ ꯀꯥꯏꯅ ꯌꯥꯝꯗꯤ ꯍꯩꯌꯦ ꯆꯤꯡꯕ ꯁꯤꯁꯤꯗꯒꯤ ꯑꯩꯅ ꯊꯔꯣꯏ ꯆꯨꯞꯄꯅꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩ ꯈꯔꯗꯤ ꯌꯥꯎꯔꯛꯑꯦ ꯌꯥꯎꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯦꯗꯅ ꯁꯤꯗꯤ ꯊꯃꯣꯏ ꯄꯦꯜꯂꯦ ꯑꯩꯒꯤ ꯃꯦꯊꯠꯅꯦ ꯃꯁꯤ ꯄꯥꯏꯒꯦ ꯂꯩꯔꯤꯅꯦ ꯑꯗꯨꯏꯗꯣ ꯑꯩꯅ ꯆꯨꯞꯄꯨꯕꯅꯤ ꯇꯨ ꯁꯤꯗ ꯌꯥꯎꯔꯤ ꯑꯩꯅ ꯉꯁꯥꯏ ꯆꯨꯞꯄꯨꯔꯒ ꯊꯣꯛꯂꯛꯇꯦꯅ ꯅꯥꯀꯟꯗ ꯊꯝꯕꯅꯤ ꯁꯤ ꯃꯣꯏꯅ ꯉꯝ ꯌꯥꯕ꯭ꯔꯣ? ꯂꯣꯏꯔꯦ ꯂꯥꯁ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯊꯪꯗ ꯀꯩ ꯆꯥꯔꯛꯎꯒꯦꯗꯣ ꯀꯃꯦꯟꯇ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯔꯛꯀꯦ ꯀꯅꯥꯒ ꯆꯥꯔꯛꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨꯀꯣ ꯕꯥꯏ ꯕꯥꯏ